Thongnawsam Syam Kumar Minister Pampai by Yatabata Natana, State Assembly Complex of Changma Yara or Hana Supreme Court order talk Lana and the Mega Chundra Pongorati. Naga People's Front candidate Honre Kwit Kasung, Rajya Sabha Mikal Mirepche Lotokre, BJP candidate Leshama Sanazau, the IMC candidate Tongram Mangi Babuanina, Lamba Tengargani. Lengang menlai dapat kuan dapat kudong cabai kaya piri hana laur besu state segi mapam kaya ada thaba koi na paikan pergi kudam am tu pangdri. COVID-19 na maram orga Philippines da mai tam tu na lay ba Manipur macha sing India da thorok no na bahon na bada chaw na awa ba mayok na rehari. Punjab के लुधियाना दा कोरोना वायरस पॉजिटिव होय है चिंग बिनियो चामु तर थीब खन खिदरे अखन टीम अनि सेमदर थीब की तबक चथरी मैं मुखरुम जरिया दुम यंग बिरबिजम पैक न्यूज ने हौजे पुंजा से फाबुगी मरुइबा पाउ सिंह मियाम द पिजरी मणिपुर पालिब बीजेपी ने लुचिंग बचुंगसिन लंगा की फॉरेस्ट एंड एनवायरनमेंट हॉर्टिकल्चर एंड सॉइल कंजर्वेशन में महूद अमसुंग टाउन प्लानिंग की मिनिस्टर ओइरिबा थौनाजुम श्याम कुमार मिनिस्टर फंपाइब यादब नतन मणिपुर लेजिस्लेटिव असेंबली की कॉम्प्लेक्स चंगबा याररोय हाइना सुप्रीम कोर्ट ना ऑर्डर अमा थोकरे हैरी वाफम से कांग्रेस पार्टी दगी टिकेटा माई पालकिबा थौनाजुम श्याम कुमार एमएलए ओइरन ना वसक लौद्रिंगाय बीजेपी दे चोंगकिबा दुग मरि लेना सुप्रीम कोर्ट SLP थाखिबा कांग्रेस MLA कैसाम मेघचंद्र नंगसी पाउमिसिंग फोंदोरखिबने ngasi Babupara lebe MLA Kashan Megachandra ki kwata the Paumi Singh the Fondor Kibada January Kunmato the Tokiba Supreme Court ki order Magimatungi na Chayol Marigi Manunda Minister Sam Kumar ki disqualification case ke YLM P ke dabani haiba wafamado speaker na ngalak tabadagi nauna petition amaga amuk Supreme Court thaki asigi sumatakta speaker na Matam Karaga Pivinaba Heiser Kibadu Mayoktasu objection petition and Sutadun Hideba petition and Yaduga Mari Lenana Nasi hearing started to the Minister Syam Kumabu Minister Oib Yadab the Natana Assembly Complex da Sangba Tingle Habigi order as it talk even Harry. Order as Sikimatung in a Tonazum Sam Kumar, Lak Liberaja Saba Mikal the Subot Hadaba Yabig Oitok later or Hanasu, MLA Mega Chandrana, Paumis in the Fondoraki, Magna Makatana, House Tonazum Sam Kumar, 99% MLA Oidre Habi Yare, Adu Speaker and Lak Liber Mars Kunipanda, Aroiba Wail, Lautokan Haribas, Yang Matung the Wail Matungina, Makatana Supreme Court Namiyang Sanglak Lagani Harasu, MLA Mega Chandrana Fondoraki. Sam Kumar, Masi Assembly Complex ta Changbagi, I think ba Supreme Court direction pigre, number 1. Number 2 da Minister Oibadegi, Lokokre, Minister Oibeyaro. He will be no more minister. As a Tang Kunipanda, Honorable Speaker gi, Tribunal da Magi hearing a Malep Kibna, Marmur Kanda, disqualification Maki, order to the Speaker gi dignity, Adegi Speaker gi Kaikumna Badu, Honorable Supreme Court na, Uri Haraga, Tang Kunipanda, Madugi disqualification to the Toxin Haiduna. The rest MLA mo oibagi keno duma lokthokre minister mo oibagi dum lokthokre assembly gi house ta sangwe aroi haibuduma ngasi direction pikre at the same time tang kunipan sida honorable speaker na amuk delete tawrok patar gadi adi yamna nakna adi ngasi mak adum lepakani adi tang kunipan sigi matungda hearing ama lepsalakani congress party na justice yamna wana Tanarakpa Masina Kogi Indian Constitution crisis sama Manipur Legidabadu Leroi Hana Asatawi Raja Savaki Botada by Assembly House Assembly or have MLA or Hendry almost 99% disqualified. Manipur के निंथौ लैसेम सना जावबन राज्य सभा की मेरे ओगे लेपलबदे थासी कुंतरुक फावु की मनुग निंथौ खुबम थादोक पिउ हाना कोऑर्डिनेटिंग बॉडी खुराई न डिमांड तोरकली लमलोंग थोंगखोंग लेबे यूएसए के ऑफिस कॉम्प्लेक्स पाउमी सिंग उनब मदा कोऑर्डिनेटिंग बॉडी खुराई के स्पोक्सपर्सन मोइरांग थेम लोया लाकुमैते न हाइखिबदा मणिपुर की पुवारी लिकलम द येंगबदा निंथौ खुबम कन्न नो मियाम न होना खिबा सही तरेत खुंताकपा खोंगजोम लान मरम ओरग मियाम वा खिबा थवाई था खिबा मदे हौखिबा कुमजा लिसिंग नि तराहुंदोय तरा मरिदा लेंगाक न सारा कोनुंग Hongdokin Bahar Podaching Mitami Miamna Sahi Machangsin Kipa Kongjang Punamak Ningtau Kubam Kanan of Kongjangni, Mighty Ulysem Sana Zaw, Manipur Miam Apamgi, Mayok Lepidan Naba
Tunglam chata afab oigane haukibat ning thogumna thauna phana miyam gidamak lepiu hana spokesperson asin thamlakli Ningthona migi maning the phamba base akhoi itihas ki chanaron da tahoidaba thabak amane hana koi logjei tik leiba iningthona MP amoina sake natraga ai rajni yaudab yade takpiragadi lechema sana jabo ne yaukibada koi nungaitaba kasil leite Manipur gi iningthau ne yaukibadi akhoi yaningde Manipur gi ningthau se yamna lemna Japan ningthau na Spain na leiba damaina thauan leibiu yaudaba yadre haigana lakliba tang kuntroki mamangda ningthau khubam thadok piu lemna magi to yobum thobo MP de yobigo ningthau waina haidi ningthau lechema sana jabo ne yobudi akhoi yajangde tungidam ta khalaga ningthau khofam che hantok piu haina Manipur ke Tangara Rajya Sabha ke seat ke damak Madingulai Semasana Zaubun BJP ki mire point tholakpa se democracy ke wan thok le hana all Jarian arts and culture organization Azako Manipur na thok pachiru lamada phongdorokli BJP na Madingulai Semasana Zaubun Rajya Sabha ke MP ohener na bahona regliba se Hindu na lariba Manipur ki cultural sovereignty ase mutatna na bahona ba arwon balalonga mani hana sarkar ke president Somorendro Thoksom na phongdorokli Wafam say Kwakatil the label Lubasi office the Pangtoki Pami singer Unaba the Mark na Fondo Kibane, Somerendra Makatana High Kibada, Maidingula Semasana Zaubun and the Grads Sabaki MP owner of Loroclip Fidebasi Yam Aran Kontanga Kontangas in a Kumjali Singer Machamp and Nipumap and the Manipur Indiana, Nampu the Lausin Kibing Mayotoning To Masana, Luchinguna, Lamdamasik Miamna, Sangsilamba Kongjang Kayado Ariamatahale, Maidingula Semasana Zaubuna, Miamamade, Lamdamasigi. Lakadaba puwari asi ki khalaga MP candidate oiba ki fireba se handok piyo karigumba handok pangam loi haraga na ningthau pham hana thadok piyo hairi pau ki mifam du sarugya ke sarkar ki secretary general M angambana makha tana phongdor ki bada kanagumba khara na maidingulai se masana jaubuna vote lepna na balorok liba fireba se gumza lising ani taramapan ki october tara nipan ningthau masana khuyek piduna india ki prime minister made president the pishin kiba Pisiner number Taurang Tori point Tarugya charter of demand sing adugi tayo naba oiragani amaromda lenga gasinangami having matagum ning togi mayok wa amatangang yaroi haiduna press meet pamba mifam pangtok yaroi haiduna atingba amade konungbu lanbung amagumna police na akan mamong ngak siliba sisu kudak handok piu tok piu haiba wapam tamlaki Ining tong masamang na ekoi tong ay tagadabani ekoi ning tambagi wa haibiramba ekoi bu Indiana namdana loksin gibagi wapam haibiramba amadi ekoi gi tongan da flag fire kanda ining tong masana singkat piramba adungo mayam singatul loina mak kautho kanda 1949 ekoi bu namdana loksin giba India haiba leba to da MP gi phamse phamugani haiba wakalo namaka ining tong na phawrak pasi masi paidege nungai taba sirka da phawe ekoi heni kai kunajai laisema sana jaw dagi hena thak wang kai kunajari besi ningthau gi post ningthau gi pham masini ningthau haibesti party puna makani BJP gi ni Congress ni regional party gi ni adagi community khudi makani miyam gi ni haiba tare maduna masiki wakhalo sidane koi sirka gi site gi iningthau laisema sana jaw na karigumba BJP na thangeleba BJP gi lawsida Tuduna BJP ki party ki mirep oina chakhiba taragadi marketing thau phamji thadok piramu Saile Singani Henry Puwari Meding Taurel Singi Famtol bu India ki MP am ki tamga sentok na ge khali balesem sana jawba ningthau famtol thado kadabni hana lo na thinkra laloglob United People's Revolutionary Front of Manipur na fongdorkli laloglob sene thok pachero la mata kangai paga sigi symbol lori balesem na MP am oiner na chongthorkli bas malem gi mia mang da kangai pak pu ikai ba pi bane India mari Manipur ki marak lai 1949 gi matamda loisil lauda makhak sing loisin na gi thausil da lesem masagi oijaba khara khaki Mikaduna Yathokpane Matam Lading at the Cantabio Miamna Intoklaga Ningtau Yaro have a cow for the Hanasu Palakli. Sitama Labor Manipur Rajya Sabha MP election the Mirep Oigan and Mirep Pisala Kipanaga People's Front NPF candidate Honrei Kui Kasung Nasi Mirep Handokre Langakuna Pami BJP with the NPF and in a Tongan Mirep Tado Naram Labasu Nasi Mirep Lotoki Arab Numerasi Arab Matamda NPF candidate Mirep Lotokibane. Honrei Kui Kasung Mirepse Logtok Kibakalona Natasi, Kuntaruk Pangtok election as si Langaga Sibu Luching BJP candidate Lasham Sana Zawamade, INC candidate Tongra Mangi Babu and Marak Akan Malamba Nargani.
Mathang sahi 2021 da pangthokadaba India gi mikok thibagi data khombada khwaidagi asengba data khomdana mai pakpa census ama oyen sehana deputy commissioner Thobal Nongmaithem Bandana na phongdokrei wafam ngarang dagi hoduna Thobal DC complex to lebe election counting hall da satharakiba field training singi ngasi nini chanba training program da saruk yaradun phongdokibane Directorate of Census Operation Manipur sindu numit mangani chumna chathakadaba training program da Nongmaithem Bandana na makatara dun hai kumjali singani taramato hida pangthokiba socio economic census data da lan data collection tawkiba maramda state asigi lairabagi pankai makha da lebi imung kayana fangadaba kudong chaba kaya ina kunba singna fangkibagi tawdok laikre handak pangthokadaba census asida mathau tawgadaba singna training asida mamutana khangjin biduna asengba census ama oyen hena appeal torki Lengang tungan bi scheme kaya gi makha miyam kudong saba kaya piri harbasu piri kudong saba am de scheme singadu phangdaba miyo kaya status gi mafam kaya leire hiramas gi matang de impact news gi reporter git maitay amade bisorjit namaira pamani degi akana report ma Laibak asida amadi state asida lairaba lehendanaba lairaba ki awaba koknaba center amasung state asigi lenga ki maikai degi haksel yauna scheme kaya gi khudong saba piri adubu karamna khudong saba sing adu lawgani haiba khangdaba amasung mari leinaba singna midyang changbidabana lairaba ki awaba mayokna tun hingliba miyoi kaya state asida leiri madugi manungda Imphal East district ki manung channa leiba saijang mayai lekai degi masagi anabana maram oiraga khong amasung khut paralyzed tawduna leiriba athokpam kuber sahi hompu amasung ki loinabi dasumani gi imung amasung atokpam ongbe sanahanbi sahi nifumanga mapuroiba laikhidraba henbagi imungsu ama oiri imung ani asi haksel yauna lenga ki maikai dagi piriba scheme kaya gi khudong saba amata phangdana yamna phibam chadana phaklon na khaba yum pakhan namagi makhada macha ani gi loinana wana punsi leli impact news na athokpam kuber ga unnaba amada kuber amasung maha ki loinabi dasumani na hai lairaba lehendanaba lairaba gi awaba koknaba center amasung state lengak na piriba khudong saba kaya asi kana leijadaba leita lairaba gi awaba na tofam khangdana hingliba lairaba singdadi yaudarbara hangningi haiba wafam thamlakli Isagi ngaitabu hujik chingchalini ni ju leijadabnina khangde karimta laudri kaim phangdri sarkar ge neba karimta leitri kaidongni upai leitamina nongdam mana tambira lore sita adum leire kain ji chel jungu buskamde khoina lari laisu yam heina khotna mama lai tawgadu su leite sarkarna lairba-gi khara yingbiba asi kitang phangbiba leitlaira chana thano leitriba bibiba aduduni khoina pamjari je yum chan bini da hara ka gum bina chota bide tawni haraga tumina tumlai hada lai pham dabang khanda mino no sida dum hum to ga imen bele ba su yaw kama taw to no ne na mang bona ko chen chen ma ju sambaga thona bom lang lai mi men bele churaga no mo cha cha bani ai di thabai khang jo dum churaga dum cha lai de ara pa da jo chuba no ma chap sungam da mina sa da mateng ma ya khra chuba he de hena mi gi hingwan thaman khra inhan api pote khra tha ba pa taw ba chum la na phange chu da na to chum je sa ba sum ngam dra bani nei pu ro ba chol la bani na kana na chu kana taw bi dre kana thai do ni chu khang dre phang da bani na cha na pa na de pi bani na nakal lamaromda mapuroiba laikhidrabi atokpam ongbe sanahanbin hai mahaki mapuroiba laikhidaba si sahi 35 rom pharakle adubo ngasi phawbada hiram amatada lengaki maikai dagi piba khudong chaba amata phangdana machanupa ga loinana laikai da aphangba thabak su nomduna wana punsi leli lairaba kana leijadaba oibana matau karamna lengaki maikai dagi piriba khudong chaba sing phangani haiba khangba ngamdri maram asina manipur lengak masigi mari lainaba losang sing amasung local gi concern oiriba mihut singna midyang changduna maram chaba phangba yaba lengak na piba khudong chaba punamak phangningba apamba lei haiba wafam su thamlakli Nabu ki long si kan si kalak pa tuda imje loi hum dok pane ma to bor ka gre ni hum ni ju pi gi ta tar ga lai adu dai si na yap jak de khara nga ngai tor ga semal laga ai ju ai ki thuk pa si da ma cha ma khando ga lai jari chini ka he bo ka na ba ku thum jab lai te pi ba cha si ju se ba da ba wali khar ga su ra ga sa ja ba ni chu dra ga na to e nga si su ru ba da na yang gi hang ji ki kan ba da wa ai ki tum de lai gi tra ai ki pa jo sai tra ga ta tu su ja la ba ni isa ba da class 10 thara ga ma tamaga na like tama tu e kanana mati piding de la ra ba di da
ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯅꯤꯕ ꯂꯥꯛꯑꯗ꯭ꯔꯥꯅ ꯈꯜꯂꯦ ꯉꯁꯤ ꯆꯥꯒꯗꯕꯗꯣ ꯆꯥꯗꯦ ꯅꯨꯡꯗꯥꯡꯗ ꯄꯨꯂꯞ ꯆꯥꯏ ꯍꯣꯔꯦꯟꯒꯤ ꯂꯩꯔꯣꯏ ꯏꯆꯥ ꯆꯔꯥ ꯌꯦꯟꯒꯤꯅꯦꯅ ꯈꯟꯕꯒꯤ ꯑꯩꯁꯨ ꯀꯟꯅ ꯁꯨꯕ ꯉꯝꯗꯕꯅꯦ ꯑꯦꯛꯁꯤꯗꯦꯟꯁꯨ ꯇꯧꯔꯨꯕꯒꯤ ꯍꯛꯆꯥꯡꯁꯦ ꯆꯦꯡ ꯌꯦꯟꯕꯒꯤ ꯊꯥꯒꯠꯄꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯏꯕ ꯄꯪꯂꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒꯤꯅꯦ ꯑꯗꯥꯒꯤꯅꯦꯅ ꯑꯗꯨꯒ ꯑꯃꯠꯇ ꯈꯪꯗꯦ ꯍꯩ ꯖꯤꯂꯣꯛꯁꯅ ꯐꯣꯇꯣꯅ ꯋꯥꯏ ꯆꯥꯏꯈ꯭ꯔꯕꯅꯤ ꯑꯃꯠꯇ ꯐꯪꯗꯦ ꯅꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤꯅꯦ ꯀꯥꯟꯅꯕꯗꯤ ꯌꯥꯝ ꯄꯤ ꯍꯥꯏ ꯑꯃꯠꯇꯁꯨ ꯐꯪꯗꯦ ꯁꯔꯀꯥꯔꯗ ꯍꯥꯏꯒꯗꯕꯗ ꯑꯩꯒꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯍꯟꯕꯤꯌꯨ ꯑꯩꯒꯤ ꯍꯛ ꯄꯤꯕꯤꯌꯨ ꯌꯨꯝ ꯀꯩ ꯖꯨꯒꯣꯠ ꯆꯥꯗꯕꯁꯦ ꯂꯩꯇꯕ ꯌꯦꯡꯕꯤꯌꯨ ꯁꯤꯗꯅꯦ ꯍꯥꯏꯖꯒꯗꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯪꯕꯤꯗ꯭ꯔꯕ ꯀꯔꯤ ꯇꯧꯒꯅꯤ ꯀꯅꯥꯒ ꯇꯥꯟꯅꯒꯅꯤ ꯈꯪꯖꯗ꯭ꯔꯕ ꯂꯥꯏꯔꯕꯒꯤ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯍꯤꯡꯂꯤꯕ ꯏꯃꯨꯡꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯑꯁꯤꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯅ ꯀꯔꯤ ꯑꯅꯧꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯄꯥꯏꯈꯠꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥꯃꯦꯟ ꯅꯥꯃꯔꯛꯄꯝ ꯕꯤꯁ꯭ꯋꯔꯖꯤꯠꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯒꯦꯠ ꯃꯤꯇꯩ ꯁꯩꯖꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏ Manipur ki tongan ba lalok lup sing amadi lekai kya lanai lup sing amadi lekai kya ki club maira paibi sing achauba thaudang sing lorak pana sahi asigi oina yausang kumai manung da nupi ki pam da thaudok am da thoki dra hana women against crime ki secretary a robitana fongdorkli hiram asigi matang nga se kanchipu da leba lup asigi office da pangthok ki ba pawmi sing unab mada robitana makha tana fongdorki bada sahi kuding yausang kumai manung da nupi ki pam da thaudok ase he he thok tuna lakli adu lup asina mamang sahi da ki auduna Manipur ki tongan lupa madi club maira paibi single na section thorang kya lokotuna lakli madugi mahi oina sahi asigi oina de nupi ki pamda thodoga se amad thok tabani fongdoraki nakalamramda Manipur ki ningthau lesem sana jawbuna political party amadi yausinduna vote lemna thorang tawriba se aran makhongthang amane maramasana ningthau na thangjil lurib aran makhongthang ase handok piduna Manipur ki aseng ningthau amagi khubam ase ngaktuna thambiu haina robitana makhatana apil torkli ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯖꯔꯤꯕ ꯏꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯔꯥꯖꯅꯤꯇꯤ ꯌꯥꯎꯗꯨꯅ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯒ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯍꯥꯏꯕꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛꯁꯦ ꯈꯦꯠꯅꯈ꯭ꯔꯦ ꯑꯅꯦꯝꯕ ꯊꯥꯛꯇ ꯀꯨꯝꯊꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯒ ꯂꯥꯟꯅ ꯆꯠꯂꯛꯀꯗꯕ ꯃꯌꯥꯝ ꯂꯩ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝꯗ ꯑꯀꯥꯏꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯈꯟꯊꯕꯤꯔꯒ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯑꯗꯨꯝ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕꯤꯅꯕ ꯑꯗꯨꯒ ꯁꯨꯝꯕ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯄꯤꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯖꯔꯤ Imphal West ki mafam amada nupi ama nupi oibi ki kai khumna mangan ki bagi thaudok chena bani habe nupa mari DNA test tawnu na bagi damak numit humni makha ta na police custody da thamna na khangan krai thaudok asida chena bani hariba nupa mari as numit tara ni police custody da thamlur matung nga si makha ta na lampel da lebe judicial magistrate first class Imphal West 1 gi mamang da putoki case asigi IO oiriba Investigative Unit Crime Against Women की Additional SP ngasakpam ratanana jasta thaudogoti makata mari makong khangdokna na bachena singadugi DNA test tawna na bagama police custody da thamna na ayaba PBO haina prayer tawki just na ayo ge prayer du tarab matung numit humni police custody da thamna na order piki Hana Singda Lai Thorum Sing Pangthok Puda Puwari Lana Sem Kip Laiti Hana 7/18 Kairang Komido Gram Panchayat Kairang Terama Kung na Thokpachiro Lamada Kangalakli Sasad Village ki Yumai Tha ki Thodok the Nation IM ki Achabu Khut Yarum Gani Habi Thazaba Cookie in Pi Manipur Masung Cookie Students Organization KSO ki Maike ki Fongdorkli Lonana Yumai Tha ki Thodok to the channel social media the viral oiriba video clip the Yawa Maral Lebe Kudimak Lengak Natu Matam the Fagat Rabade Mars Kungi Ahing Nong Yadi ki Manipur Puma Ban Kauragan Hanasu KSO na Lautok Ray Imphal ki Babu Prada Lebe Cookie in the KSO ki Thomi Sing Yauna Paumi Singa Unabam the Cookie in Pi Manipur ki President Khaimang Song Loina Pongdor Kibada Sasad Village the Lady Kunja Sing Asi Mapamaduda Pamlo Ubi Yaro Hena Nation IM ki Kangbuam Hokiba January Kunmarida Sasad Village ki headman da Ayibachi Piduna Kihan Kangan Muki Todok Lake Cray Todogotik Matung Mars Tara Tarukta Mio Karan Sasad Village ki Yum Sani Rom Maitaduna Mangan Kibane Yum Maitaramaki Todoko to the Nation IM uniform set pa Kadar Amadi civil dress set pa Kara Yaramaki video clip social media the viral oiri Maramaduna Todoko to the Nation IM Yaw they have Yabangam Loy Lona Nation IM na Hana the Sasad Village ki Kunja Sing the Kian Kangan Muki Todok Lake Kibana Yum Maitaramaki Todogado Nation IM na Ton ba Oigani Habagi Tazaba Fongdoraki Makoi NSNIM uniform the shit ba may tabare yauba shidasu lipa photo pausule. I don't know, she get told talk besida
NACN สุยาวเดให้ไปสิคอย totally ยานิงเด Valley เดกีเจน CSO สิงนะมาพมพาวจัดเลยฮะเรกะ appeal โตเรกะสิกุมบะ communal โอยหันกุมเซให้ไปสิคอยยามทักัดลีกูกินปีมันปูให้สิ non communal peaceful coexistence justice for all justice ดูปาเม Before yesterday, the Kuki NP had a talk with the government, and as part of that talk, yes, we will keep the peace for the right reasons. We will keep the peace so that Sasat village can be rebuilt. During the talk, the Kuki NP have placed a demand for the arrest of all those involved in the arson. The government has to arrest these persons who can be identified from these videos. So if the government fails to arrest these criminals, will be forced to launch an agitation, a strong agitation. Kamjong district ke chachat khul daw ke mars tara tarok to thoke bthau dog du Manipur ki mahiro isting apun love em suna cherol amada kan mong da yaning do phongdorakli loinana laibak thibu chachat ki thau dog adu da awa bathara khunja singi mausa gi punchi da amuk halakna rab honna da Manipur lengak CSO singa made mahiro lo pumna magna punna honna mina nanabasu cherol asin makhata na apil torokli Kamjong district ke manung chana laiba chachat village ki awab tarab khunja sing da chana thang na polam sing yauna relief material kaya zomi youth association a churachanpur district ki tuibong da hangliba kuki khanglai lompi ki relief committee ki khuthang da mateng pangkrei zomi youth association ki president Lianzalal na phongdorak pada chasat village ki yum chama yang khairom mai sa khibadagi awab nang labu khunja sing da mateng pang na magitama kuki khanglai lompi amade kuki CSO sing na sindu na tengbang polam sing asi lokhan na magita mag relief center asi hang libane loina na polam sing asi sasat ki awa tarab kunja sing da sinna ki gadabani habu wafam thamlaki Matanga soda break malauge break matungda advocate Anthem Bimol Manipur High Court ki additional judge hoinanga si Manipur High Court ki Chief Justice Ramalingam Sudhakar na wasak lauki bagi paw made Manipur am sungmalang mitongan tongan mapam sing thok ba ipaw sing puduna lakchage Impact News miyeng tadu na lebiu Break matungda mayambo amu na taram na okshari me bulletin sa makata pa paw sing miyam da pijari Advocate Anthem Bimol Manipur High Court ki additional judge hoinanga si Manipur High Court ki Chief Justice Ramalingam Sudhakar na wasak laukre Anthem Bimol Manipur High Court ki additional judge hoina chahi ani thaupun magdamak India ki President Ramnath Kovind na Constitution of India ki Article 224 Clause 1 ki makhada appoint torki bani Mark appoint towner of notification Haukiba Mars Taramari the India government ki Department of Justice ki Joint Secretary Rajinder Kaisap na Thokibaki Matungina Mark ngasi wasak law kibane Manipur High Court ki Chief Justice ki Court Pangtokiba wasak law ki Thorama the Manipur Lenga ki Law Minister L Jentekuma Manipur High Court ki Judge Muralidharan KH Nobil L Zamir Senior Advocate Singh amasung Manipur High Court ki staff Singh Sarugya ki Manipur da panduna lehu Myanmar macha sing Myanmar da halan kre Myanmar da panduna lebi India masa lever sing changlak pa yada bagi sara sit pa yauna re tha si tang mapan gi ahing da Home Department thoki ba order magi matungin Indo Myanmar border sil tawkibna Manipur da koi ba madi Sijo Hospital da layang ba lakiba Myanmar macha kya ma panduna leraki ba miyoi sing asi Manipur gi Home Secretariat ki Sirul amana order magi matung ina Indo Myanmar Friendship Breeze hangdok tuna ICP more da che changlo silaba matungda Myanmaris humbutra mari maramdam da halan ki makoi singa du Tamu District Hospital gi medical team amadi Myanmar Immigration na Friendship Breeze manakta thermal screening tawrba matung da lausin ki nakal namram da Impact News na phangwa pawda Myanmar da 69 Breeze Sanar namagi thabak suba chatkiba labor kaya ama khusuman supidana amadi India da hanba yabagi ayaba pi dabadagi sana thakna lotion kibana maram oiduna chara henba yaunari panduna larib India masa singa sina India da halaku pambagi mot kaya mangam khainga liba officer kaya da phongdora ki hari
Malam sin batung akibu fang sandor kaliba COVID-19 naman oirga India gi wang mada mai tamni mahiro yama di tongan tongan bala lolitik tau duna lainnya riba Manipur macha sing awaba mayok nare maruina Philippines da medical amadi college ke ad mai tam duna lairiba mahiro sing housing India da thorok naba hona bada visa fang da made international flight ke cancel torok pa yabagi akibu laibana kham thing awaba mayok na bade hari loinana Philippines government na laina ashida gi ngak thokna na bala vaccine batung na lockdown namadi curfew lautok ki badagi mahiro kya masa Lairiba hostel amadi rent singda mapan thon dana lairi amaramda lockdown amadi curfew laukthok kibadagi mapan thok pada khudong cha da mayok na bana maram oiraga chana thak na bolam sing wasil lapagi awaba su mayok na haure hari maram aduna hiramasida India government amasung Manipur government ki mari lena authority maru oina chief minister na miyang changbi na ba mafam singa sida lairiba Manipuri mahiro sing na puning chingsilakli maraga sida Philippines that live Indian embassy the waka lubada mioi kharadi India yaunar rab thaurang taw yaw khre hari Indian Embassy da chatlaga wakat lubagan da Indian Embassy na chakhiba moi gi di Malaysia da pangrabane upai leta dana moi gi dum moi effort ama piraga moi India yaw gi dore aduga akoi gi lehauriba akoi gi no yum da layo haraga noi gi on risk da lai doine haiba ma di hai aduna akoi se chana thakna ba lek kana kai doga adumaina khanai aduga public transport su loina thinge aduga akoi na saibau chachage haraga su group ta chat pa ya de mi ama or ani adumaina chatlon hai flight su ahamada ko se 19 Pauti Thadokpa yae Philippines na pyramid ngasibudi lift tawre anytime chatpa yae na haire to 19 Pauti hana piba kansta khoi flight se ahamda amta phangna dana phangba kakpada Bangkok ki through da chatpa kanda aircraft to tongan ba oiba hadi sidagina Bangkok pauna Philippine airline na buraga Bangkok tagina Kolkata pauna kaino Indigo na puni haiba ado hajik Bangkok sisu corona gi irang sina kaino tawkre visa on arrival do Indian national gi kakre aduna koido sidagi tatke haiba matamda Bangkok ki visa su yaudana na akoi ki Philippines airport sida chathande duga chatkhiba namdana chakhiba taraga su namdana chakhiba gi case se hajikti amta yadre do aduna state authority adagi concerned authority India gi ning se chingsanjari duga COVID-19 dagi section tharang lokhat poina governor gi yathang amagi matung ina status leriba boarding coaching class hangliba mafam sing private tuition hangliba mafam sing amadi hostel loinana private hostel sing March kunthra mathoi phawba khudak tagi suti thadok le haina education department gi chero labana khangalakli All India Organization of Chemists and Druggists AIOC digimiyang makada All Manipur Chemists and Druggists Association MCDA na sinduna coronavirus ki matangda miyam da khangan na banga sidagi poster campaign hawdokrai Manipur sin mathunga pangthokadar poster campaign adu khwarman ima kaithel dagi hawdokibane loinana khwarman ima kaithel da perform family bai ma singda mark sing su yenthoki awareness ki poster campaign mang asida hawdok sabani poster campaign je koi sidesida dujendan kamai taw ngak thokani kamai taw duna koi hakchang phana legani adu kari kari chinjak chaba kari hakchang sajen aduga hairiba akoina yenthokchariba ngasidagi napa hawjeriba poster sida akoigi praja miyam jingna sidesida ju kitang doju akoina gyan tan bagi moida awareness pibagi program amane akoi pangtop hawjeri je aduga Kaithen Pambiriba Imabel Jingdi, my customer Makan Makan Nutigi Tengabanina, okay, my Kaithen Home Jigunity, okay, Manipur Chemists and Drug Association, Imam Mayam Jigudi, Nasigu, and okay, Marks and Montani and Jagay, and okay, Nasi programs, COVID-19 novel coronavirus tagi section thorang lokot point lengak na mi punmada thingba thamkiba madi miyam gi yaiphan na yenglaga lakliba Mars kunmanga sajibagi nong panba maitai cherau buga mari lenena singjamagi chinga singka bada thingba thamle hena singa mathak college road youth development association CRYC and chiro lamada khangalakli coronavirus tagi ngak thongna section thorang lokot pagi sarukama oina Zirbam district asu thangnaba state tagi changlakpa yauna malpu gari driver sing screening tabugi thabak kana chathari Manipur ki nongchup thong oiriba district asigi bapu parada lediba foreigners police check post manak lediba COVID-19 gi screening tawphumda Assam lomdagi lakpa miyoi sing amadi malgari thoriba driver sing yauna amamam tawaina screening tawduna changhalle District Health Society Zirbam gi miyang makha da paikaliba screening tawbugi thabaga sida National Highway gi matai oibana gari park tawphum gi khudong cha da gi mami taba uri adumakpu
ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯆꯥꯎꯔꯥꯛꯅ 5,000ꯒꯨꯝꯕ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯔꯦ ꯁꯤꯗ ꯐꯣꯔꯦꯅꯔ ꯈꯔꯁꯨ ꯌꯥꯎꯈ꯭रे ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯁꯁꯄꯦꯛꯇꯦꯗ ꯀꯦꯁꯇꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯍꯦꯟꯅ ꯐꯒꯠꯅꯅꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯋꯥꯠꯂꯒꯁꯨ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇꯒꯤ ꯑꯃꯨꯛ ꯈꯔ ꯔꯤꯏꯟꯐꯣꯔꯁ ꯇꯧꯕꯤꯅꯕ ꯆꯤꯊꯤ ꯅꯨꯡꯊꯤ ꯏꯅꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ Novel coronavirus ki hauzik warakli fibam asida section thorang local point Thawal district hospital dasu infrared thermometer sizinaduna hospital asida lakpa miyoi sing coronavirus laina laibra haidurang asidagi changyeng tob haukrei hospital asida pangthokli ba changyeng asigi matang the district hospital Thawal gi medical superintendent Dr. CH Memchana hai COVID-19 gi laina asi aikogi state asida yoruktra basu section thorang asi mangjong na lokot pane kana gumana chingnaba lairabudi mafam asida laktuna test tobiu loina miyam nasu laina asigi matang da ka mi pai tawbidana basu apil toraki Chief Medical Officer Imphal West na DM College of Arts amasung GP Women's College pu Epidemic Disease Act 1897 the Manipur Epidemic Diseases COVID-19 Regulation 2020 gi makhada mapal lamda chaluba sing thamna na quarantine center hune lauthok lei college ani asi ngarang dagi hawraga chayol ani quarantine center oigani hari Kanagumana official oid among the coronavirus status the laire natraga laina asin naba mi laire haiduna social media yauna lana pau sandorok labadi sandok libamio adu logi matungina penalty pi yare hana Directorate of Health Services Manipur gi director Dr. K Razona fongdorakli ngasi lamphel pat leba director gi office ta pangthoki ba pamu singa unaba mada magna fongdorki bada Saliva Thasi Tarahumdo the Manipur Epidemic Disease COVID-19 Regulation 2020 Haiba Ekama Same Cray Egasigimatung ina Kanaguma Mio Yamana Lina Sigmatang the Aran Pau Sandor Labode Mio Yadu Cherak Piba Yare Status the Housing for the coronavirus COVID-19 and Naba Mio Yamata Lite Lina Sigamag Status da Sanglak Lina Asi Status the Changlatan Bukidamak Langa Kamadi Mari Lena Baloshang Sing Akan among the section Taurang Sing Lokatli Lina Asi Status the Lay Habigi Mi Pine Late Hana Makatarat and Fondoroki ꯌꯥꯝ ꯇꯣꯏꯅ ꯃꯅꯤꯄꯨꯔꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯁꯟꯗꯣꯛꯄꯁꯦ ꯃꯁꯤ ꯂꯩꯔꯤꯕ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯅ ꯃꯌꯥꯝꯗ ꯄꯥꯎ ꯈꯪꯍꯟꯕ ꯀꯟꯐꯥꯔꯝ ꯑꯣꯏꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕꯁꯦ ꯄꯦꯅꯥꯜꯇꯤ ꯄꯤꯕ ꯌꯥꯏ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯗꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯤꯐꯥꯎꯒꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 15 ꯐꯥꯎꯒꯤ ꯑꯦꯀꯨꯔꯦꯠ ꯁ꯭ꯇꯦꯇꯁꯇ ꯀꯩ ꯂꯩꯒꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 151 ꯁꯨꯈ꯭ꯔꯦ 3 ꯑꯃꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯅꯥꯕꯁꯨ ꯂꯩꯇ꯭ꯔꯤ ꯁꯤꯕꯁꯨ ꯂꯩꯇ꯭ꯔꯤ ꯆꯤꯡꯅꯕꯁꯨ ꯂꯩꯇ꯭ꯔꯤ ꯁꯦꯝꯄꯜ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯁꯤꯁꯨ 13ꯅꯤ ꯃꯁꯤ ꯃꯅꯨꯡꯗ 35ꯗꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯅ ꯔꯤꯖꯦꯛ ꯇꯧꯔꯤꯁꯤ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯀꯤ ꯃꯅꯨꯡꯗ ꯆꯟꯗꯕ ꯐ꯭ꯂꯨ ꯀꯣꯔꯅꯔ ꯍꯥꯡꯕ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ ꯍꯥꯡꯕ ꯑꯅꯥꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯚꯦꯟꯇꯤꯂꯦꯇꯔ ꯀꯌꯥ ꯊꯝꯒꯅꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏ ꯁꯥꯔꯀꯨꯂꯦꯠ ꯇꯧꯈ꯭रे ꯑꯩꯈꯣꯏ ꯕꯣꯔꯗꯔꯁꯤꯡꯁꯨ ꯃꯌꯥꯟꯃꯥꯔꯒ ꯃꯣꯔꯦꯒ ꯕꯣꯔꯗꯔꯁꯤꯡꯗ ꯂꯣꯏꯅ ꯁꯤꯜ ꯇꯧꯈ꯭रे एयरपोर्ट फजन चेक तौरी स्क्रीनिंग तौरी माउ गेट जिरीबाम गेट फजन स्क्रीनिंग तौरी अदे कोई अवेयरनेस पीरी Thangmoiban gi apunba club kunito gi apex body oiriba Thangmoiban United Club na malem sandorukliba COVID-19 gi yenglaga nongma panma chairau numita chairau singkaba pocha yonmana chingma sing athingba thamba haina warep lawkre numina sida lining laisol ga mari len tharum singidi athingba thamde hari nakalamromda Manipur chanura laisem maruf Macha Laimana Sindu na Chai Kuding Goina Sajibugi Nong Panba, Chairau Numita, Nat Kyo Thorum Galena Pangtok Palebak Ning Basingi Isagi Thorum, Saliba Chahia Oina coronavirus number Moiraga, Pangtok Laro Haina, Tongan Bachiru Lamada Kangalakli. Punjab ke Ludhiana da coronavirus positive oye hai na chingaba miyoi chama humputaret thiba khang khidre hari mangkharba miyoi singadu mirai bakta gi India da halakki bangakta nei haina Punjab medical official singna fongdorakli mangkharba miyoi singa se thina na bagi damak akhanaba team mani semdu na thibu humbagi thabak satari mangkharba miyoi singadu passport laifam lana iramba made telephone number lana irambana thibagi thabak ta apanba oye hari Lainga ki mari lena besingna lambi sembi dabagi mayok tanga sidagi
Imphal Tinsit Lambi, Imphal East District ki top Moirang Kampu Mapada, Miyam na matam kak na lambi tingwi kongjang sanction kray. Ngase angan matike hodona sanction ki ba kongjang adu marilene na kongjang loya man impact news the fongdor ki bada Imphal Tinsit Lambi ase status ki yam na maru e lambi yamane lambi ase Khurai Khetrigao amadi Lamlai constituency ki miyam gi maru e ba mapam oiraga su kendra ahum masigi MLA sing lambi sem bagi matang da ina duna leiba sina miyam gi chatok trasin chauna kudong sa da kaya mayok nari Loinana lambi asidagi thoropo full singna lambi asigi nagyat leba yum singsu leiba ngamdabi ki phibam da leire maramasina ngasigi lambi thingbi khongjang as miyam na haunaruban laitana sangsilaki banei khongjang ase lengang lambi semagi chapsaba process ama tawdru fawba handok pa leiroi haba wafam thamlaki अखोई लंबी जिदा लेरिजी खेत्रीगांव ने खुराई ने लमलाइन केंद्र हुम जिगी प्रजाना चतप लंबी नि मरु ओइना एमएलए ना हंजन हंजन ना सेंगुनी ना मेरा पाबी मयाम मयुम चतना हाइरु मतम दजो हराव हराव रेस्पोंड तोरागा थबक से जिपु माइ पाक तब जिदा ngasi di hongnaru ba leitana lekai je leiba ahal lam loina mak thorok tana ngang bi loi thorok tana lokna upun jina yumda phomon jawam khangak tab dagi lambi doi phamaga ngasi ge singbu lambi thingbi dharna je pangtok pani bo akoi lambi je thingjagani haiba wafam jai miyang muhu sinjaraga thamjari Scientific method decision at the Koi Loibiki Matang, the All India Coordinated Research Project on Honeybees and Pollinators, Central Agricultural University, Imphal, Naparing Nine Chatarpa, training a Saruka Moinanga Sidagi, Numit Humnicho, the Pangtoka training Ama, Haudokre, Tasi Kun Power Chataka training Haudopuki Toramaduda, Sarugyakiba, Central Agricultural University, Imphal Vice Chancellor, Professor M. Prems in the Fondor Kibada, Lakadar Bata, Ahum Gimanung the Nordisk, Kul Kunmatoi, the Haipambi, Listing Taraga Chamanga, Taner, Orang Tauri, Maduki Matakta, Ziribam, Kota, Madi Andro Yauna, Manipur Gitongan Tongan Bamapam Singda, UV Pambi Listing Manga Sutana, the Bahoneri, Hai Pambi Sing as it tadring in Mamanga, Karamna, Koi Loiga, the Habigi training as a Pangtopani, Koi Gimating Yaudrabadi, Mapung Faba, Madi, Mahaule, Haira, Putopangam Loy, Maramaduna. Lamdamasigi Lami Sing as Jumnagi Low Singu Tobakatana, Sel Tangin, having Wakal Tadokuna, Mai Marong Tana Tana Koi Loy, the Chatok and Putopana income Hena, Lan Mangamgani, Fondoki. Training Haudopuki Toramaduda, CAU Director of Extension Education, Professor R.K. Saha Amasung, College of Agriculture, CAU Din Professor Indira Sarang Tim Susarugaki. Amram Dangasi, Haudoki training program Duda, Hausik Malem Sinmatung Sanduruk coronavirus Lainadagi section Naba, training Kudimak the marks Amasung sanitizer sing session Aduna section Torang Lokaki. Within 3 months, March, April, May, Manungda, Central Agricultural University in Makada, Ladiba Quick State, Tareta, 21 villages da, Uthava, Gimhutta, Haira, Pan Badugumba, fruit crop, 10,500 akoi thahom da koi thaba lotion gadorin ada akoi identify toresi ano bahana gi thana dari crop phabu da koi identify tore ada na sai nan gi akoi gi village gi chief haitare akoi gi village gi sai tong village gi akoi gi headman da akoi moi gi lamdam tu gi ngasi lakri bisi shi yaw akoi khanar kan de tong village da anda akoi sahi shi da April May da akoi sai gi avocado thagadori kiwi shi thagadori Masih na tanatay, mafam matay da Manipur ki mafam matay da so top state da so koi litchi, papaya, citrus. Adana punna koi target si thahong me manung da haira, pambi si 10,500 ke koi. Use of microbial inoculants in vegetable crops ki matangda numit humni chuna chatagada ba skill development training program ama ngasi dagi haukray CAR National Bureau of Agriculturally Important Microorganisms UPNA KVK Bishnupur ga puna kusam na donation training program ado Bishnupur district ki ulaw dalaiba Krishi Vigyan Kendra gi training hall da hawdok ki banai hawdok ki thoram da moma gi project director K Devdatta Sarman hai laibak manung dalaiba mid na ubo phang da soil microbes sing masa phabagi matung ina laibak laihaw gi chang lepi organic farming natana microbacterium sing asik kan mangam loi phongdoki Training program to the Manipur tongan maching mafam kaya dagi lakwa lomi chamaron sarug yaki loina na lomi singda okra seed long beans tomato alka raksa seed amade manama sing thabda sijanaba polam kaya lemna yentoki horticulture fishery and agriculture hariba asina Manipur economy Bharat ki submachine economy madunani prime minister na first priority pina magi wakhalon lomi sing income henganaba ami sing tongan ba
fishery ministry thangre hana pulam bado fishery gi da ministry hapre all india gi siga manipur yamani manipur su akhoi economy se 70% akhoi kai da depend tawi lomiga Imphal East District Police ki commando team na ngarang nungthil pung mari minute kunthra manga chatpa matam de lo na thingkar la lub KCP Maoist ki active member ama yaripu ki thambaldu market ki fare mi de salo me lekai de morang them Zoivusan Maitai alias ZB Sai Kunmanga Apopo M Samungo Maitai ni hari fare morang them Zoivusan makata buang pong satan na bigida mag Andro Police Station da sinakre hari Seva Bharati Manipur में National Medicals Organization NMO Manipur ani nasindu Manipur ki tongan bamapam sing chathar ki ba Dhanvantri Seva Yatra haina mingthon free health camp ngasi thawal wang matab da leben new primary school Kairembi Singkhong da lotion kray harib camp asi hauki Mars taramari dagi Sadar Hills ki bungti chiru khul da hawdoktuna chathar ki ba camp adu da mioi chaum henmana pediatric eye heart orthopedic medicine dental ENT amadi tongan ba laing pathap kya chathar ki hari Oinam ki tawul da sariba water supply scheme ki semgo lebsing Manipur Pollution Control Board ke chairman chu wariba oinam ki MLA L Radha Kishore na yengshin kray loina na scheme asige trial loina ngasi ising piki MLA Radha Kishore na hai kumjale singani kunithoi phawbagi manungda miyam da afa bathangna bising fangana na bagi pandam da water supply scheme ase sagat ki bane lupa lakh Maripu changna sagale be project ase athu matam da sangana na ba honaragani pongdoraki Manga Suba MNCA Plate Cricket Tournament ngasidagi Manipur ki tongan mambafam sing sana ba hokrai ngasidagi sana ba hoki cricket tournament asigi hawdokpu ki achama thoram sing aduda Manipur da cricket masana asibu saukhatna ba hona rakiba Manipur Cricket Association gi achaubo thodang kya lawduna lakiba H Biramangol na manung matam chadana laikhidaba adubu ikai khumna ba utpaga loinana ngasigi tongan mambafam sing pangthokiba tournament asigi hawdokpu ki thoram da saruk ya kibu official amade sana ro ising minute ani 2 minute leptuna laikhidrab ki mafam de ikai khumna ba utki tournament asigi ngasi luang Cricket Stadium na sana kiba anba lekta tos ngam kiba UCC uripong ng betting hana sana dur match ki apiba over nipu yawdana over kun matoiga ball manga da wicket taramak turgadan mariputara matoi lauki masigi bakum da match asigi ani shu betting sana kiba PCC mayai koi bina over kun da wicket marikak turgadan mariputara ani thoi lawdar match asi wicket taruk da mai pak pangam ki jathariba tournament asigi ngasi thawal moijing da sana kiba ani shu lektana tos ngam kiba crowd khamnam lerk na betting hana sana dur match asigi apiba over nipu yawdana wicket mari turga run chahum kunma thoi lawkiba loina match asigi anisu batting sana kiba KIYC Khetri Iril Mapal na over kuni thoiga ball manga da wicket taramak turga subna gi run humputara humdoi khak lawduna match asi run sani nipuni panda maiti banangki tournament asigi ngasi Langthabal cricket ground sana kiba omsub league ta tos ngam kiba PSC khuya thongna fielding hana sana ki match asigi ahanma batting sana kiba RRCC Churachandpuna over kuni thoiga ball manga da wicket taramak turga run chamasum taruk lawkiba loina match asigi anisu batting sana kiba PSC khuya thongna over taramanga da wicket manga kak turga run chamasum teret lawdra match asigi wicket manga da mai pak mangam ki tournament asigi ngasi Model Higher Secondary School amade Oriental College ki sana bungda sana kiba mari sub league tana tos ngam kiba CDS Sagol Ban Salam laikaina batting ana sana dur match ki over kun mapan ga ball manga da wicket tara maktur ga ran cham maripu tara taruk lawki masigi ba khom da ani sub batting sana ki ba KASC komidokna over kun thra taruk ka ball manga da wicket mari kak tur ga ran cham maripu tara tar lawduna match asi wicket taruk mai pak pangam ki hayeng satharkli cricket tournament asigi tongan mafam singda makha tab league match sing sana gani Matanga shoda bulletin say tension jadring mangwena na headlines zamona pijari Hongnawgam Sam Kumar Minister from 5 yada patana tan State Assembly Complex changma yaroi haina Supreme Court order thokle haina MLA Mega Chandra na pongdorkli Naga People's Front की कैंडिडेट होरने कोई का सुनना राज्यसभा में कल गिमिरेट जेल लौटोकरे बीजेपी की कैंडिडेट लक्ष्य में सना जाओ मेरे आईएनसी की कैंडिडेट दोंगन मंगी बाबू अनिना लंबा थेंगर गनी
Lengakna lairaba kon na khudong chaba kaya piri han lauraba so state asigi mafam kaya da thabak koina paikat pagi khudam amata uba pangri COVID-19 na maramorga Philippines na mahitam na lairaba Manipur macha sing India da thorok na bahon na bada chaw na awalo mayok na rehari amasung Punjab ki Ludhiana da coronavirus positive oi hai na chingna bumi oi chama hu tare thiba khang kidre akana ba team ani semdra thiba thabak sathari hari